CHAHI ASIGI May ahumdagi HOUDUNA Manipur da THOKHIBA IRANG ASIGA mari LEINANA ARANBA PAU AMADI TOKNGA SANDORAKPA THINGNANABA MANIPUR LEINGAKNA TAMPAK district sing YAONA CHING district sing da mobile internet ki Athingba THAMKHIBA adu Churachandpur district ki Mapham Kharadadi LEINGAK ki Athingba si CHATNADABAGI KHUDAM CHANGDAM PHANGLE Fresh na fangba pao magi matung ina ngarang numidang waidam pung mga minute kuncharom tarakpa dwaida khanghaudana Bisnupur district da Churachandpur galona na phagaksaw ikhaida leiba Airtel SIM card sizinaba mioi singna binary mobile phone singda notification lakpa horakpadagi mobile internet thaduna yenglubada internet yaramba thengnarakhibani haire Internet yariba si subnatagi Airtel SIM paiba mioi khaktane aduga internet fangliba mafam asisu Churachandpur ga naknana leiba phawgaksaw ikhagi saruk kharadane Churachandpur dagi khara hek lapthokhragadi Airtel gi internet asi fangdi haire Housing lengak na broadband FTTH Geo Fiber Airtel Extreme private broadband internet provider khara amadi akaknaba mobile number khara khaktamak priority basis da whitelist tawbagi thabak satharibani adubo yamda ngaklibadi lengak ki ayaba yauduna Airtel mobile company na Churachandpur da mobile internet mataw karamna piribano haiba sine Hiram asigi matang da Tom TV na home department da hanglubada Churachandpur da Airtel na mobile internet thadok liba asigi matang da department da karigumba makhal amatage information leite karigumba Airtel company na lenga ki order asibu ilamdrabadi bakhoi gi mathakta action lawkhatkani haina phongdorakhi Di internet yare internet da taon tawre hojik Churachandpur rong gini YouTube tharke YouTube live về Access Career Solution về lọt ni 100% về lọt lại YouTube người à em data đi người à đấy Noi ki kadai pa da no internet yari si bo Pasi phawak choi khai mamang le kai phawak choi khai bazar yaw ra diam ya des bazar yori ya da ba no yari ne to sai ta khoi rong ngai no ya do som sa ki moi gi torbung kai ge moi es kolen ke di noi no mu ya bi gi moi khoi ma na jing do online noi lai re ba hana di lai ram da jing do ngarang ni ya ge me online lai na re ba Churachandpur din ne tha re je tung khang o Churachandpur rong ki sai na khan mo le ya bai wa ni ne yeah Pogzo bazar di adre ba bazar di ade akhoi si bu ko tani akhoi lairak sangam do lairak haijan bam do adu bu ya ba tai di ade adu di hai dok ka di ade okay kai network no yari che ji Airtel khatani ai je am Jio di ade ba Jio ya de Airtel data khatani phone kuni mak no yare akhan na ba khatana tri do yare ba no yare okay